Lengchin Birakshi Maya, Mangang Pakang Taram Okjari, Nasimu, Breaking Bad ki another episode Amamu Puduran Laksari, Tamenasi episode 59 and 60. Mamangi episode Jessina Walter Gimayum Maitado Kaiduna Laki, Hang na Kambadagi, Maitado Kidre, Masigi Matunda Hang Amadi, Jessi Makoy Nipunduna, Walter Bu Maralgi Matungina Dandi Pinanava Haduna, Warem Naki. Walter na Jessi Shawribudo Temnaba Yamnakana Honazaki, Adubu, misunderstanding Amana Maram Oraga, Makoy Animak, Amana Amabuhana Nava plans in Bahoki. Jessi nasu heng kapunduna Walter ki mayakta thabak tawki aduga Walter nasu tot amadi mahaki makhura singdagi mateng lawki masigi matungda kari tokpage haibadu amuk makha taminase episode asigi ahanba sinda tot makhoi gi anoba match sungpam mafam aduda mahakna match sungduna lerami mahakna sungliba met adu Lydia amadi makhura makhoi mayam changduna test torami mahakna sungliba met adu 76% pure oirami adubu Lydia na hairi tot nangna sungliba met asidi Walter gumna blue machugi met oide tot ki makhura aman hairi Lydia hana Declan gi miyosingna sunglamba met ado makhoi gi purity level ado 60 phawa yaudabani adubu handak to na sungba matamdadi 76% yauribani masida blue machu oi natraga oide haiduna amuk hana thijalaganu 70% heliba asina penthoklo Lydia nam hairi chumi na khoina hairibado hana dagidi handakna purity level jamna hele adubu अखोइने इंटरनेशनल मार्केट थारिबा मेट अदुदी ब्लू मचुगी मेटनी ब्लू मचुगी मेट नत्रबदी मखोइने लौ हाइबा यारोय तोट की मखुरा अजुन हाइरई नंगना ब्लू मचुगी मेट पीदबा यादे हाइबा तारगदी हौजिक तोना सुंगलिबा अंगौबा मचुगी मेट असिदा ब्लू मचु माननबा हिदा खापा ताबनी हाइबदी मचु संगनबा ताबनी हाइरिबनी मथंगी सिंदा लिडिया अमदी तोट मखोइने गता वारी सनादुन लेरमी तोना हाइरई लिडिया ngasai aina met sungba matamda section watpa natragana haiba watpadagi blue machugi met ado ohenba ngamdre adubu aina mathang sunglakadoriba met ki base adudadi blue machu ohenba ngamlagadra haina khali aisu Walter na takpiramba singado ningsingduna yamna kupnadi senakhibani Lydian hai to nangna wana hona jai haiba ai khangi adubu aikoina hanadagi karbar toriba miyoi sing adunadi blue machugi met natrabadi makhoina met layu haiba yarakloi adubu ne to nangsu nangna met sungbagi process asida Walter gumna hairakigani haina aina nangonda thajaba thami maram aduna kanna honauko maramdi nangna met sungba hairakpa asida ibani na khwaidagi hena kanaba oigadoribani mathangi sinda to na Lydia bu thindo potholakpa matamda Walter na mangonda phone torakhi to na phone paira jun hangi Walter nang di kamdoribage nungairibra Walter hairei to ai yamna nungairi adubu aina nang amadi nangi na khura singdagi mateng ama laudaba yadre to na hairei Walter nang na hairabadi aina soidana tawgani kanano akoina halugadoribase karamba jail da leba mino Walter hairei haujimak jail da leba mi natte sumnagi mi ama khatani Jessi ni to na hairei Walter kashuwarunu nangna bu pamlabadi thabak ado sungsoi soidana success oire khallo mathangi sinda Gomez na Jessi gi manakta yamna sauna lakli aduga hanglai Jessi nangna plan ama leire haibado kari plano sasathuna hairau Jessi na hairei nakhoina hojik Walter phana bo hanabada khwaidagi darkar taribase Walter gi mayokta leba evidence natra adubu nakhoi myam changdana hojik thirabasu evidence amta phangloi maramdi Walter na nakhoidagi yamna hena singba heli maram ajuna evidence pumnamak Walter na manghan khrabani adubu Walter na kaidonungda manghalloidaba evidence amadi lei Walter na mahakna tankhiba paisa sing ado mahakna kaidonungda manghallamoi paisa sing ado mahakna mafam jaba amada lotsinduna thamlamgani mahaki drug ki paisa sing ado aikoina thiba phangba tarabadi drug ki paisa sing aduga Walter ga mari lene haijuna proof tawda ilairani madu oirabadi Walter drug ka mari lene re haibase aikoina amuk thirudrabasu masana pop tajargadaba wani Gomez na hairei adubu Walter gi paisa adu kadaida thamge haibadudi aikoina kamdongna thigadoriba Jessi na hairei Walter gi paisa thampham khanglamgadaba mi amadi lei mathangi sinda Gomez heng ki memda lai aduga hairei heng Sol gi bodyguard mi anoiba ama lebudo maduna Walter se mafam kuding chatuna koithi thi hori adubu aina mi khara thaduna Sol gi bodyguard adubu phajinduna akhoi gi safe house amada thamhori bani mahaki phone su aina puduna lakle hojik mahak akhoi gi mi singna senaduna lehori masi taraba matungda hengna mahaki fridge ta yauriba hamengi brain gi packet adu lokthoe aduga brain adu tangkhai ama leibainda haitharami brain dugi mathakta e khara su haijilami aduga leimaida tariba brain amadi e sing ado fajana mafam chana chaithokuna thamlami masi matungda hengna hairei Jessi nang ready leiro photo kapnaba sem saro mathangi sinda heng Gomez amadi Sol gi bodyguard oiriba anoiba nupa aduga makhoi mayam safe house aduda wari sanarami safe house habadi police singna khwaidagi maru eba criminal amadi eyewitness sing pharakpa matamda makhoibu gang amadi makhoigi yeknaba singdagi kannanabagi damakta yamna chekshina thamba aronba yum adubuni
ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯁꯣꯜꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕ ꯅꯈꯣꯏꯗꯤ ꯋꯥꯜꯇꯔꯒꯁꯨ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯕꯅꯤ ꯅꯈꯣꯏꯅ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯨ ꯈꯪꯉꯤ ꯋꯥꯜꯇꯔ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯃꯤꯑꯣꯏ ꯍꯥꯏꯕꯕꯨ ꯅꯪ ꯅꯇꯣꯝꯗ ꯉꯥꯏꯔꯕꯅꯤ ꯅꯈꯣꯏꯒꯤ ꯁꯣꯜꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯑꯝꯇ ꯊꯤꯕ ꯈꯪꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯁꯦꯟꯅꯔꯤꯕ ꯁꯣꯜꯅ ꯐꯥꯎꯕ ꯅꯪꯕꯨ ꯀꯟꯅꯤꯡꯗꯦ ꯁꯣꯜꯅ ꯅꯪꯒꯤ ꯂꯩꯐꯝ ꯑꯁꯦ ꯋꯥꯜꯇꯔꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯁꯣꯜꯅ ꯄꯤꯔꯛꯄ ꯐꯣꯟ ꯑꯗꯨꯗ GPS ꯇ꯭ꯔꯦꯀꯔ ꯑꯃ ꯌꯥꯎꯔꯝꯃꯤ GPS ꯇ꯭ꯔꯦꯀꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯜꯇꯔꯁꯨ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯅꯪꯒꯤ GPS ꯇ꯭ꯔꯦꯀꯔ ꯑꯗꯨꯗꯤ ꯂꯧꯊꯣꯛꯂꯕꯅꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯇꯥꯠ ꯄꯥꯠꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯁꯣꯜꯅ ꯑꯗꯨꯒꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯋꯥꯜꯇꯔꯅ ꯑꯩꯕꯨ ꯁꯨꯡꯍꯥꯠ ꯍꯥꯠꯂꯣꯏ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯝ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯋꯥꯜꯇꯔꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯖꯦꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯐꯣꯇꯣ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗ ꯉꯁꯥꯏ ꯍꯦꯡꯅ ꯍꯥꯃꯦꯡꯒꯤ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯏ ꯍꯩꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯦꯁꯤ ꯑꯁꯤꯕ ꯁꯥꯗꯨꯅ ꯍꯤꯞꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯃꯦꯡꯒꯤ ꯕ꯭ꯔꯦꯟꯁꯤꯡ ꯑꯗꯨꯕꯨꯅ ꯖꯦꯁꯤꯒꯤ ꯃꯀꯣꯛꯇꯒꯤ ꯊꯣꯔꯛꯄ ꯕ꯭ꯔꯦꯟ ꯑꯣꯏꯅ ꯃꯥꯜꯍꯜꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨ ꯀꯞꯄ ꯍꯧꯔꯛꯈꯤ ꯑꯩꯗꯤ ꯑꯁꯤꯒꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯑꯩꯕꯨ ꯋꯥꯜꯇꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯄ ꯂꯥꯛꯂꯒꯅꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯋꯥꯜꯇꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯖꯦꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯣ ꯑꯩꯗꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯈꯪꯂꯨꯗꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯈꯪꯂꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯜꯇꯔꯅ ꯖꯦꯁꯤ ꯍꯥꯠꯀꯅꯤ ꯈꯪꯅ ꯖꯦꯁꯤꯕꯨ ꯊꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯖꯦꯜꯗ ꯂꯩꯔꯝꯂꯒꯗꯕꯅꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯜꯇꯔꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯑꯩꯗꯤ ꯃꯍꯥꯛꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯈꯤꯗꯅ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅꯕꯨ ꯍꯥꯠꯅꯤꯡꯂꯕꯗꯤ ꯃꯤ ꯑꯃꯍꯦꯛꯇ ꯍꯥꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯗꯤ ꯋꯥꯜꯇꯔꯅ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯅꯪꯁꯨ ꯋꯥꯜꯇꯔꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯝꯐꯝ ꯈꯪꯉꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯋꯥꯜꯇꯔꯅ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯣ ꯊꯝꯐꯝ ꯀꯩꯝꯇ ꯈꯪꯗꯦ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯂꯣꯀꯔ ꯔꯨꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯗꯤ ꯋꯥꯜꯇꯔꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯀꯗꯥꯏꯗ ꯂꯣꯠꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯕꯒꯦ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯏꯂꯥꯁ ꯍꯥꯞꯄꯒꯤ ꯗꯔꯝꯗꯣ ꯑꯗꯨꯒꯨꯝꯕ ꯗꯔꯝ 8 ꯄꯤꯛ ꯊꯟꯕ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ 100 ꯅꯠꯇꯦ 2,000 ꯆꯠꯄꯤ ꯉꯥꯛꯇꯅꯤ ꯍꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯄꯨꯔꯛꯂꯤꯕ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯦꯔꯤꯌꯦꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯗꯨꯀꯥꯟꯗꯒꯤ ꯕꯥꯟ ꯑꯆꯧꯕ ꯑꯃ ꯋꯥꯏꯔꯦ ꯑꯗꯨꯒ ꯕꯥꯟ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯋꯥꯜꯇꯔꯗ ꯁꯤꯟꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯕꯥꯟ ꯑꯗꯨ ꯑꯃꯨꯛ ꯆꯥꯝꯊꯣꯛꯂꯒ ꯕꯥꯟ ꯑꯗꯨ ꯂꯦꯔꯤꯌꯦꯠꯀꯤ ꯗꯨꯀꯥꯟꯗ ꯊꯤꯟꯗꯣꯛꯈꯤꯕꯅꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯕꯥꯟ ꯑꯗꯨ ꯆꯥꯝꯊꯣꯛꯂꯤꯕꯗꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯁꯤꯜꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯕꯥꯟ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯛꯏ ꯎꯐꯨꯜ ꯋꯥꯐꯨꯜ ꯃꯌꯥꯝ ꯊꯥꯡꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯕꯥꯟ ꯑꯗꯨ ꯆꯥꯝꯊꯣꯛꯂꯤꯕ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯡꯁꯨ ꯆꯥꯎꯔꯥꯛꯄ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯋꯥꯜꯇꯔꯅ ꯀꯔꯝꯕ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯠꯂꯤ ꯍꯥꯏꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯕꯣꯗꯤꯒꯥꯔꯗ ꯅꯪꯅ ꯊꯋꯥꯏ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯀꯥ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯇ ꯍꯦꯟꯗꯣꯛꯂꯝꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯤ ꯑꯃꯠꯇꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯐꯣꯟꯁꯨ ꯇꯧꯔꯨꯅꯨ ꯑꯩꯗꯤ ꯋꯥꯜꯇꯔꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯨꯈꯤꯒꯦ ꯋꯥꯜꯇꯔꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯅꯅꯕ ꯍꯣꯠꯅꯔꯨꯈꯤꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯇꯣꯠ ꯑꯃꯗꯤ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯎ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯍꯟꯗꯅ ꯊꯕꯛ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯄꯥꯡꯊꯣꯛꯎ ꯖꯦꯁꯤꯗ ꯑꯋꯥꯕꯗꯤ ꯄꯤꯒꯅꯨ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯋꯥꯕꯨ ꯖꯦꯁꯤꯗ ꯑꯋꯥꯕ ꯄꯤꯗꯅ ꯊꯕꯛ ꯑꯗꯨ ꯊꯨꯅ ꯇꯧ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯀꯌꯥ ꯂꯧꯒꯗꯧꯔꯤꯕꯅꯣ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯥꯝꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏ ꯀꯔꯕꯥꯔꯗꯨꯗ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯩ ꯇꯣꯛꯂꯕꯅꯤ ꯅꯈꯣꯏ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯃꯇꯝ ꯀꯨꯏꯅ ꯌꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯛꯇꯪ ꯇꯣꯠꯇ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯨꯡꯕ ꯃꯇꯝꯗ ꯕ꯭ꯂꯨ ꯃꯆꯨ ꯇꯥꯔꯤꯕꯗꯣ ꯀꯝꯗꯧꯅ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯇꯣꯠꯇ ꯇꯥꯛꯄꯤꯔꯝꯃꯨ ꯃꯗꯨꯒ ꯂꯣꯏꯔꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯄꯤꯕꯁꯨ ꯑꯩꯅ ꯉꯝꯒꯅꯤ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤ ꯃꯃꯜ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯇꯣꯠꯄꯨ ꯃꯦꯠ ꯁꯨꯡꯕ ꯑꯁꯤ ꯑꯣꯏꯅ ꯇꯝꯕꯤꯌꯨ ꯃꯁꯤ ꯅꯠꯇꯕ ꯑꯝꯇ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯋꯥꯜꯇꯔꯁꯨ ꯈꯪꯂꯦ ꯋꯥ ꯃꯈꯥ ꯇꯥꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛꯇꯪ
ꯇꯣꯠꯀ ꯄꯨꯟꯅ ꯃꯦꯠ ꯁꯨꯡꯃꯤꯟꯅꯒꯦ ꯃꯗꯨꯗ ꯂꯣꯏꯅ ꯇꯥꯛꯂꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤ ꯑꯔꯣꯏꯕꯗ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯪꯂꯛꯏ ꯖꯦꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯒꯤ ꯂꯩꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯖꯦꯁꯤ ꯀꯝꯗꯧꯅ ꯊꯤꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯉꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯅꯪ ꯖꯦꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯑꯩꯅ ꯖꯦꯁꯤꯗ ꯐꯣꯟ ꯇꯧꯕꯅꯤ ꯃꯦꯁꯦꯖꯁꯨ ꯍꯟꯖꯟꯅ ꯊꯥꯔꯕꯅꯤ ꯑꯗꯨꯕꯨ ꯖꯦꯁꯤꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯪꯒ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯖꯦꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯟꯗ꯭ꯔꯤꯌꯥ ꯖꯦꯁꯤꯗꯣ ꯑꯃꯨꯛ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯥꯈꯠꯄꯗꯒꯤ ꯖꯦꯁꯤꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯠꯇꯨꯅ ꯍꯪꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯖꯦꯁꯤ ꯈꯪꯉꯤ ꯍꯥꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯦꯁꯤꯒ ꯑꯩꯒ ꯍꯟꯗꯛ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯖꯦꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯩꯝꯇ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯋꯥꯜꯇꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯣꯏꯅ ꯖꯦꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯒꯦ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯒꯤ ꯑꯅꯧꯕ ꯅꯝꯕꯔ ꯑꯃ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯑꯣꯏꯅ ꯀꯣꯜ ꯇꯧ ꯍꯥꯏꯗꯨꯅ ꯖꯦꯁꯤꯒꯤ ꯑꯅꯧꯕ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯑꯣꯐ ꯂꯩꯔꯝꯃꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯦꯁꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯜꯇꯔ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯐꯪꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯎꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯖꯦꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯎ ꯋꯥꯜꯇꯔꯅ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯖꯦꯁꯤꯗ ꯐꯣꯟ ꯇꯧꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯋꯥꯜꯇꯔꯅꯁꯨ ꯖꯦꯁꯤꯗ ꯊ꯭ꯔꯦꯇꯟ ꯑꯃ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗꯤ ꯖꯦꯁꯤ ꯈꯛꯇꯅ ꯅꯠꯇꯦ ꯋꯥꯜꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯜꯇꯔꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯂꯩꯐꯝ ꯈꯪꯂꯤꯕꯁꯦ ꯋꯥꯜꯇꯔꯅꯁꯨ ꯖꯦꯁꯤꯗ ꯎꯠꯂꯤꯕꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅꯁꯨ ꯖꯦꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯁꯨ ꯃꯍꯥꯛꯅ ꯆꯠꯄ ꯉꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯖꯦꯁꯤꯗ ꯎꯠꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯒ ꯖꯦꯁꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯑꯅꯤꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯦꯁꯤ ꯂꯥꯛꯂꯒꯅꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯑꯗꯣ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯒꯗꯕꯅꯤ ꯖꯦꯁꯤꯗ ꯑꯋꯥꯕ ꯑꯅꯥꯕ ꯑꯝꯇ ꯇꯣꯔꯆꯔ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯃꯥꯡꯗ ꯇꯧꯒꯅꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯦꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯣ ꯑꯗꯨꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯖꯦꯁꯤꯒꯤ ꯐꯣꯟꯗꯨ ꯍꯦꯡꯅ ꯄꯥꯏꯔꯤꯕꯅꯤꯅ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯡꯅ ꯊꯦꯡꯅꯔꯝꯃꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯡꯅꯁꯨ ꯈꯪꯂꯦ ꯋꯥꯜꯇꯔꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯃꯔꯝꯗ ꯖꯦꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯒꯣꯃꯦꯁ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅ ꯄꯩꯁꯥ ꯐꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯥꯟ ꯑꯗꯨꯗ GPS ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯊꯤꯕꯗꯤ ꯈꯪꯂꯔꯣꯏ ꯑꯗꯨꯕꯨ ꯁꯣꯜꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯕꯗ ꯋꯥꯜꯇꯔꯅ ꯄꯩꯁꯥ ꯐꯨꯝꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩ ꯎꯐꯨꯜ ꯋꯥꯐꯨꯜ ꯌꯥꯝꯅ ꯊꯥꯡꯉꯤ ꯍꯥꯏꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯔꯨꯚꯨꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯝꯍꯥꯡ ꯑꯃꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯕꯅꯤ ꯒꯣꯃꯦꯁꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯝꯍꯥꯡ ꯃꯔꯨꯚꯨꯃꯤ ꯑꯗꯨꯗ ꯀꯝꯗꯧꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯄꯥꯈꯠꯈꯤꯅꯨ ꯒꯣꯃꯦꯁ ꯋꯥꯜꯇꯔꯅ ꯄꯩꯁꯥ ꯐꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯥꯟ ꯑꯗꯨꯗ GPS ꯇ꯭ꯔꯦꯀꯔ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯋꯥꯜꯇꯔꯅ ꯈꯪꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥꯜꯇꯔꯕꯨ ꯑꯄꯪꯕ ꯁꯤꯟꯅꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯇꯧꯕ ꯌꯥꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯒꯤ ꯀꯥꯔ ꯋꯥꯁꯇ ꯁꯣꯜ ꯒꯥꯔꯤ ꯆꯥꯝꯕ ꯁꯥꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯁꯣꯜꯗ ꯍꯪꯂꯛꯏ ꯁꯣꯜ ꯅꯪꯒꯤ ꯐꯣꯟ 200 ꯂꯩꯕꯗꯥꯏꯅꯦ ꯅꯪꯒꯤ ꯐꯣꯟꯁꯤꯡ ꯑꯗꯣ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯣ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯈꯟꯒꯗꯧꯔꯤ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯔꯝ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯖꯦꯁꯤ ꯊꯤꯕ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯖꯦꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯔꯝꯂꯕꯅꯤ ꯍꯧꯖꯤꯛ ꯖꯦꯁꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯖꯦꯁꯤꯗꯤ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯆꯥꯔꯒ ꯉꯥꯎꯔꯒ ꯃꯐꯝ ꯑꯃꯗ ꯇꯥ ꯂꯩꯔꯝꯈꯤꯅꯤ ꯃꯍꯥꯛꯅ ꯗ꯭ꯔꯒꯀꯤ ꯅꯤꯁꯥ ꯍꯜꯂꯕ ꯃꯇꯝꯗ ꯑꯩꯅ ꯊꯥꯔꯝꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯣꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯦꯁꯤꯗꯣ ꯌꯥꯝꯅ ꯄꯪꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯍꯥꯛꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤ ꯂꯥꯛꯂꯔꯣꯏ ꯁꯣꯜꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨ ꯖꯦꯁꯤꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯑꯩꯅ ꯁꯪꯉꯨꯆꯣ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯀꯩꯝꯇ ꯈꯪꯈꯤꯗꯕ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯃꯍꯥꯛꯄꯨꯁꯨ ꯖꯦꯁꯤꯅ ꯍꯥꯠꯇꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯖꯦꯁꯤꯅ ꯁꯥꯎꯔꯤꯕꯗꯤ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯃꯤꯗꯗꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯁꯣꯛꯍꯜꯂꯣꯏ ꯁꯣꯜꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨ ꯐꯅꯅꯕ ꯋꯥꯜꯇꯔꯅ ꯍꯥꯏꯔꯝꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕꯒꯤ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯒꯤ ꯀꯥꯔ ꯋꯥꯁꯇ ꯁ꯭ꯀꯥꯏꯂꯔꯅ ꯃꯆꯥꯅꯨꯄꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯋꯥꯜꯇꯔꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯂꯤꯕ ꯗꯔꯝ ꯑꯃꯗ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯔꯤꯕꯗꯨ ꯎꯔꯝꯃꯤ
ꯃꯁꯤ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯉꯁꯥꯏ ꯍꯦꯡꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯁꯤ ꯍꯥꯏꯈꯤꯕꯗꯣ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯗ ꯖꯦꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯅ ꯊꯥꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯔꯕ꯭ꯔꯥ ꯋꯥꯜꯇꯔ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯃꯔꯨꯚꯨꯃꯤ ꯑꯃꯗ ꯐꯨꯝꯂꯝꯕ ꯅꯪꯒꯤ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯔꯦꯜ 8 ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯝꯃꯤ ꯑꯗꯨꯒ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯁꯣꯜꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯐꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯋꯥꯏꯈꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯥꯔ ꯑꯗꯨꯗ GPS ꯇ꯭ꯔꯦꯀꯔ ꯑꯃ ꯌꯥꯎꯔꯝꯃꯤ GPS ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯅꯪꯅ ꯐꯨꯝꯂꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯦꯡꯅꯔꯕꯅꯤ ꯋꯥꯜꯇꯔ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯠꯆꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯕꯨ ꯃꯥꯡꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯅꯌꯨꯝ ꯃꯩ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯒꯅꯤ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯑꯩ ꯇꯧꯒꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯩꯁꯥ ꯐꯨꯝꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯅꯇꯣꯝꯗ ꯂꯥꯛꯎ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯀꯅꯨ ꯑꯗꯨꯒꯅꯦ ꯋꯥꯜꯇꯔ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄꯅ ꯐꯒꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯅꯤꯠ 10 ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯥꯛ 10 ꯃꯩ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯖꯦꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯉꯝꯖꯕꯤꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯐꯨꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯑꯩꯉꯣꯟꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯁꯣꯛꯅꯕ ꯊꯕꯛ ꯇꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯀꯦꯟꯁꯔꯅ ꯅꯥꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯗꯨꯗꯗꯤ ꯁꯣꯛꯄꯤꯒꯅꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯆꯥꯗ ꯍꯨ ꯄꯤꯖꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯈꯤꯕ꯭ꯔꯥ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯅꯪꯅ ꯈꯟꯈꯤꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯨ ꯄꯤꯖꯔꯨꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ ꯃꯉꯣꯟꯗ ꯀꯩꯁꯨ ꯁꯥꯏꯗ ꯏꯐꯦꯛ ꯂꯩꯇꯦꯗꯅ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯁꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯄꯨ ꯋꯥꯟꯊꯅꯕ ꯆꯥꯡꯗ ꯈꯛꯇ ꯍꯨ ꯑꯗꯨ ꯄꯤꯖꯈꯤꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯉꯣꯟꯗ ꯁꯣꯛꯍꯟꯒꯦ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒꯅꯦ ꯖꯦꯁꯤ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯒꯁꯀ ꯄꯨꯟꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯈꯪꯈꯤꯗꯦ ꯅꯪꯅ ꯀꯥꯎꯊꯣꯛꯈꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯇꯨꯀꯣꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯇꯨꯀꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯀꯦꯝꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯇꯨꯀꯣꯒꯤ ꯀꯖꯤꯟ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀꯤ ꯃꯈꯨꯠꯇꯒꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯄꯩꯁꯥ ꯐꯨꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯖꯦꯁꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ ꯋꯥꯜꯇꯔ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯏꯪꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯁꯨ ꯈꯪꯂꯦ ꯖꯦꯁꯤꯅ ꯃꯉꯣꯟꯗ ꯀꯗꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯐꯨꯝꯐꯝ ꯑꯗꯨ ꯈꯪꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯂꯧꯊꯣꯛꯇꯨꯅ ꯈꯨꯗꯛꯇ ꯊꯨꯗꯦꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯗ ꯀꯥꯎꯗꯨꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯥꯎꯖꯔꯝꯃꯤ ꯋꯥꯜꯇꯔꯁꯨ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯊꯝꯐꯝ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯁꯤꯁꯨ ꯃꯐꯝ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯒꯅꯤ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯖꯦꯁꯤ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯀꯦꯟꯁꯔ ꯍꯜꯂꯛꯄ ꯑꯃꯗꯤ ꯀꯤꯃꯣꯒꯤ ꯍꯤꯗꯥꯛꯁꯤꯡ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ ꯂꯣꯛ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯝꯃꯤ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯋꯥꯜꯇꯔꯅ ꯋꯥꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯅꯥꯀꯟꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯈꯨ ꯀꯥꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯋꯥꯜꯇꯔ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈꯤꯕ ꯐꯣꯟ ꯑꯗꯨ ꯈꯨꯜꯂꯨꯔꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯍꯥꯞꯆꯤꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯗꯥꯎ ꯌꯥꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯀꯧꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯂꯣ ꯖꯦꯁꯤꯗꯣ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯀꯗꯧꯔꯦ ꯖꯦꯁꯤꯅ ꯍꯧꯖꯤꯛ ꯑꯩ ꯏꯇꯣꯝꯗ ꯂꯩ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯦꯠ ꯁꯨꯡꯕ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯇ ꯌꯧꯔꯛꯀꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯑꯂꯩꯕ ꯅꯣꯡꯃꯩ ꯕꯣꯝ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤ ꯑꯃꯗꯤ ꯍꯦꯡ ꯒꯣꯃꯦꯁ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯜꯇꯔꯅ ꯄꯩꯁꯥ ꯐꯨꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯇꯣꯠ ꯅꯈꯣꯏꯒꯤ ꯅꯈꯨꯔꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯌꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯦꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯏ ꯋꯥꯜꯇꯔꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯋꯥꯜꯇꯔ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯦꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡꯅ ꯂꯥꯛꯂꯕꯗꯤ
जेसी हेंग गोमेस मखोय अहुंगी मरक्ता कनामता हिंगलरोय हाइबसे वाल्टरनसु खंगलामी मरम मदुना वाल्टर वा केमता हाइरमदे तुमिन्ना लेरमी महांगना तौरिबा प्लान अदो वाल्टर कई तौगदबनो खनफम खंगदे यामना मथ्वाई चाकलमी माइके एमरोमदा महांगना जेसीबु हातुना शांति लेना हिंगबा पामी अदुगा लुरिबा वाफम अमना जेसी हाटबा मतमदा हेंगसु सुंसोय सोयदना सिरगनी अदुबु वाल्टरनदी हेंग हाटपदी पामदे मरम अदुना वाल्टर महाग फिरेप अमा लौरे महाग हेंग की मफमदा सरेंडर तौरगे हाइना लेपख्रे मरम अदुना तोट अमदी महाग मखुरासिंग अदुदा नखोय लाक्लगनु अने नखोयद सिनरम थबक अदो तौरनु हाइरमी दुबु असोमददी तोट अमदी महाकी मखुरासिंग अदुनदी करी तौरबगे करी प्रॉब्लम लेरबगे हाइदुना यामना साउना हंगलखी असोमदना हेंग अमदी गोमेसना मखुत्ता मतिक चाबा नमय पाइदुना वाल्टर कदाइदा लेदिबगे हाइदुना कोथि थिरखी हेंग न खोंजेल हौना लाउरखी वाल्टर नंग मफम असिदा लोली हाइबा अखोय खंगी वाल्टर थोरकलो वरी छानसी वाल्टर हौजिकति नंगी चेनफम लेत्रबनी वाल्टर मखाताना जेसी अमदी हेंग का मुगनाबा पामद्रे मरम अदुना मसा मतोमदा सरेंडर तौनबगीदमक्ता महांगना लोलिबा मफम अदुदगी नोंमै पाइदुना यामना निंगबा कायरबा सकफम अमगा लोइनना हेंगना लेरिबा मफम अदुदा थोरखी महाग थोलकपा उबदा हेंगना वाल्टर नंगना पाइरेबा नोंमै अदु मखादा थादौ हाइदुना लाउरखी वाल्टर नसु नोंमै अदु मखादा थादरमी हेंगना अमु वाल्टर नखु थांगलु हाइदुना लाउरखी वाल्टर सु मखु थांगतुना लेपलमी मसीगी मतुंगदा वाल्टर हेंगना लेरिबा मफम अदु तमना वाल्टर मखु थांगतुना तमना तमना लाखी मसीगी मतुंगदा वाल्टर खुरु खुदा कुलंदुना मकोक्ता मखोट हापतुना फमहलमी वाल्टर अरोयबददी हेंगना महाकु फाबा हाइबदो ओइगदौरे मतौ असे उबदा जेसीगी थमोयददी पेंजरमी माइथोंगदा पेंजबगी ममीसु तारमी मसीगी मतुंगदा हेंगना वाल्टरबु हैंडकप तौदुना फाजिलमी अदुगा महाकना वाल्टरगी पैसा माननबा कदर तौदुना सेमखिबा पैसागी फोटो अदु उत्तुना हाइरई वाल्टर अइना थारकपा फोटो अदु उबदा नाहक खरदी पाखतपरा हेंगना अमुक्सु मखा तारई वाल्टर नंग फनायामना सिंगबमी ओइरबसु नंगना पैसा मिहौबदगी अइना थारकलिबा फोटो अदु पुनिंग चंगना येंखिदे करिगुंबा नंगना पुनिंग चंगना येंगलंबा तारबदी फोटो अदु सासिनबा फोटोनी हाइबा नाहकना सोयदना खंगलमगनी हेंगना असुमना वा मयाम हाइजरबसु वाल्टर दे हेंगना हाइरिबसिंग अदु केमता तारमदे महाकती जेसीदा मुन्ना येंगदुना लेरमी जेसीसु वाल्टरगी मतौ अदु उबदा ममित्ता मपी इरादी खरा खरा चेनखी ngayak leraga jesina harai वाल्टर नंगना नंगी पैसा लोसिन्दुना थानमलिबा मफम असिदी इबानीना इहान हाना मेट सुंगबा होखिबा मफम अदुनी हेंग हारई वाल्टर नंग हौजिकति फारबनिना अखोइना तौगदबा थबकसिंग अदो यामहलनु नंगना नंगी पैसा सिंग अदो कदाइदा लोसली हाइबदो अखोइदा हाइरओ अदुबु वाल्टर दी वा केमता हाइरमदे हेंगना नापलगा लोइनन हाइरई नंगना हाइद्रबसु कैसु नते अखोइगी पुलिस डिपार्टमेंट दा मी मयाम अमा लेरी मखोइ मयाम थादोअगा मफम मसिदा थीबा मतमदा नुमित निनी फाना चंगोय मसिगी मतुंगदा हेंगना मखौ पोंगना हाइरई वाल्टर वाइट नंग ड्रग कमरी लेनब केस असिना मरम ओइदुना नंगबु अखोइना फारबनी मरम अदुना मिकुप असिगी मतुंगदगी नंगना हाइबु वा खुदिमक अखोइना कोर्ट पुथोक्तुना एविडेंस ओइना सिजनबा याय मरम अदुना नंगना वा हाइद्रिंगे मतमदा नंगी लॉयर अमा कौगे हाइरबसु मदुसु याय असुमना हेंगना वाल्टर दा महाकी राइट सिंग अदु हाइरमी अदुबु वाल्टर दी थवा केमता सारमदे हाना गुमना जेसीदा थमोय सोकना येंगदुना लेरमी अदुगा जेसीदा हाइरई मिकी थी पांगदबा नुपा जेसीसु वाहे एसि ताबदा वाल्टर की मनाक्ता चंगसिलमी अदुगा वाल्टर मखोय अनि फुनाबा होरखी मखोय अनि की मतौ अदुबदा हेंग अमदी गोमेसना मखोय अनि बु खामदोई अदुगा नाकन अमममदा चिंथोक्तुना पुखी मसिगी मतुंगदा हेंगना वाल्टर बु महाकी पुलिस की कार अदुदा हापसिलमी मसिगी मतुंगदा गोमेस अमदी हेंग वारी सानदुना लेरमी हेंग हाइरई मखोय अनि से पुलप पुन्ना पुबा यारारोय मरम अदुना गोमेस नंगदी मफम असिदा लेरमो जेसीगा लोइनना अइना बैकअप थारक्त्रिबा फावबा ngaiduna लेरमु आईडी वाल्टर पुदुना स्टेशन चलमगे अदुगा वाल्टर बु ऑफिशियल ओइना रेकॉर्ड इदुना महाक पु जेल दा थमननबा सेम सारुरगे असुमना मखोय अनि तौगदबा थबक सिंग सिंदोकनरबा मतुंगदा हेंगना महाकी नुपी मेरी दा कॉल तौरई अदुगा हाइरई मेरी अखोइना तौरिबा थबदो माय पाकले वाल्टर अखोइना फारे हौजिक महाक आईगी कार मनुंगदा मखुत पुंदुना लेरबनी पाव से ताबदा मेरीसु याना हरावरमी हेंगना मुहाइरई मेरी केस अचौबा अमदा चेनरिबा वाल्टर से फारबनिना आई थबक याना चिलगनी मरम अदुना आई युमदा हलकपदा मतम खरदी चंगनी वाल्टर न मथ्वाइ नुंगाइतना कार मनुंगदा फमदुना लेरिङेदा अलापदा तोट अमदी महाकी मखुरासिंगना लाक्लिबदु उरमी मखोय लाक्पा उबदा वाल्टरना हेंगता लाउरखी हेंग मफम असे थादोक्तुना यामना थुना चटख्रसी अदुबु हेंग अमदी गोमेसना वाल्टरना हाइरिबा वासिंग अदो कैसु ताबिरमदे असुमना लेरिङे तंजा असिदा तोट अमदी महाकी मखुरासिंग अदो मफम अदुदे यौसलक्ले मफम अदुदे हेक यौसलक्पगा अलाइबा नोंमै पुथोक्तुना हेंग अमदी गोमेसता नोंमै एम तौदुना लेरमी हेंग अमसुम गोमेसु मखोयगी नोंमै अदु पुथोक्तुना हेंगना लाउरखी अखोय पुलिसनी नखोयना पाइरिबा नोंमै अदो खुदक्ता मखादा थादौ असोमदना तोटकी मखुरासिंग अदुना वाल्टर अमदी जेसीबु तोंगान तोंगानबा कारदा फाजिनदुना थमलिबदु उरमी तोटकी मखुरा अदुना हाइरई नखोय पुलिसना हाइबा तारबदी नखोयगी आईडी पुथोरउ वाल्टर दी हौजिकसु असोमदगी कार मनुंगदा तोटकी मखुरासिंग अदुदा नखोयना तौरिबा थबा अदु तौगनु नखोय हनख्रो हाइदुना लाउरमी
asumna Heng Gomez amadi tot ki makhura sing aduga nongmai em tamnamduna ngahak leplaba matungda tot ki makhura sing aduna Heng amadi Gomez ta lepa leitana nongmai kapsilakhi Walter su nongmaina soktana ba haiduna kar manungda pakthaduna lerami Heng amasung Gomez su kar marumda pakthaduna lerami tot amadi mahaki makhura singna nongmai hanba leitana kaplami mathangi sinda thaina Walter amadi Jesse makhoini na met sungba horokpa matamda Walter na Jesse da met kamdongna sungani takpi kibadu ulami hauji makhoi anina siba changba khangdana leiriba mafam asidani matam amada Walter makhoi anina pukchel ama to ena met sungba haudomina kebado mafam asidani Walter na mahaki inauno no pokodoriba machana piedig maming Holly Thonsi hajuna Skyler makhoi ni warisana kebado mathangi sinda Heng Gomez amadi tot ki makhura sing aduga nomai kamna badu utli tot ki makhura sing adudi ulapna miyoi tarukni aduga Heng amadi Gomez makhoi aniga makhoi tarukka panaba matamda makhoi ani maithiba haibase masana tabani asumna yamna tamthiba mongda nomai kapnaraba matungda Gomez ti nomaina panbadagi sikre aduga Heng su makhongda nomaina panbadagi haugatpa ngamdaduna kar amada ngathaduna lerami mahaki nomai su maru amta yaukhidre Heng mabungna siladuna Gomez na pairamba nomai adu launanaba nomai adugi manakta laklami adubu Heng na leiba mafam aduda Declan gi makhura sing adu yausilaktuna Heng na nomai adu launabagi tanja phangkhidre tanja sida tona laurai kaka Jesse di mafam asidagi nanthokjuna chenkre mahak leiramdre makhoiga lakminaba miyoi anina Jesse thiba chatki aduga tot ki makhura amana Gomez ki masada yauriba police ki base adu puthorai aduga hairai makhoi se asengba police oirame pawa sitabada tot ki makhura amana Heng to hatoklaki haiduna nomai em torami matawase ubada Walter na kar manungdagi adumna tawganu haiduna khamlami Walter na makha tarai laimaira taduna leiriba Heng asi aigi imung manunggi mini maram aduna mahak puhatkanu tot ki makhura aduna hairai nangi imungda police eba mi yauraga aikhoida kari ki haidribano Walter na muk chauna hairai aina nakhoida mafam asida laknanu haikhiba natra aduga kari ki laklibano nupa amna khumlai aikhoi laklamdrabadi nangi kari phibam oigani tot ki makhura Jack hariba aduna hanglai Walter drug yon bananga police asiga mafam asida kaidoram libano nakhoina mafam asida tarom liba thaba adu karino kari warino nakhoina sanaram libado Walter na harai kaishu leba wari nate nakhoiga mari leinade Jack na mu harai kari gi mari leinaru doribano police asiga lakminaba mahaki partner do aikhoina hatkhrabani maram aduna nakhoina sanariba wari duda aikhoisu itienda chenarabani Walter na harai kaishu leba wari nate Heng ka aiga nungainadaba ama lebadagi mafam asida wari sanarambani Jack na harai adudi atopa police backup amta laklaroi natra Walter na harai hoi backup amta laoi wahai se tabada Heng na mu harai kadabagi laoi doribano hojik backup mayam lakpa hokhrabani backup lakla haba paw se tabada Jack yamna saurami Heng pu hatolaga chatkrage khalami adubu Walter na khamduna harai makhoina laklibase police department gi mi kanamta khangdabani makhoina su police amta kaukhidribani maram aduna mafam asida backup amta lakloi masigi matungda Walter na Heng ta yengduna harai Heng hojik nahaki mamang thokiba thodok ado aikhoina phana honaduna su hongdokpa yararoi adubu Heng nangi thawai hingnabagi damakta mafam asida thokiba thodok ado nangsu kauthoklo aduga lakliba miyoi sing asida su aina thokpa yananaba hainarage aduga nangi thawai phawbudi hingba yagani adubu Heng na di Walter na hairibado yaramde mahakti police ama oibagi mathawna adu cheli maram aduna khulai paiba phattaba sing aduda nonjabagi thabak toramde Heng ki matawase ubada Jack na Heng pu halage hajuna nomai em torami tanja asida Walter na Heng ki mathwai kannanabagi damakta asumna hairai mahak pu hatkanu aina mafam asida paisa mayam phumduna thamlibani paisa sing ado nangwanda loina pige lupa crore chani pani aina mafam asida lotuna thamliba Jack na mu hairai paisa sing do aina lore haina khalasi adubu police asina hingduna chatkhibe tarabadi mahangna aibu mafam khudingda koithi thiduna aibu soidana phagani matamgi matungina aisu jail da leba tabani Walter na mu hairai paisa adu yamna leirabanina nangna P3B gi chatningmo mafam amada chatkhiba yagani nangna apamba punsi makhal amada hingluba yagani mafam asida natrabasu maram aduna tungda thokadaba sing adugi damaktadi nang kaisu khaluranu paisa sing ado lauro aduga Heng ki mathwaidi kallu Jack kalangminariba nupa amana hairai paisa sing ase leirabadi aikhoi loinamak mafam achi thadoktuna yamna nungaiba punsi ama hingluba yagani ngahak wakhal khalaba matungda Jack na mu hairai Heng nangdi Walter na hairiba sing ase yaningbra karigumba aikhoina nangi thawai kanbiba tarabadi nangna amu hanna akhaibu phaba lakhigadra aikhoigi maramda thirakhigadra natragana hojik thokhiba thodok sing ado pulap kaukthokuna nangsu nangi thokpa punsi amada hingduna aikhoida yelaktaba ngamlagadra aikhoina hainariba wa ase yaba tarabadi nangi na thwai phawbadi aina kanbiba ngamni haiduna karemna duna hairakki Heng na Jack ta mamit khana yengladuna hairai ai police officer amani maram aduna aina hek hingliba makai nangbu phana na honagani nang amadi nakhoi gang singbu hatuna aigi partner hatkibagi damakta laman khumgani mahake wahai se tabada Walter na mapi ira cheladuna hairai Heng nang aikhoina hairiba se yare haiduna amuktadi highway ka dorobage Heng na hairai Walter nang na pamlibase gunda sing asida aigi thawai kanbi haiduna aina makhoigi makhong paiduna haijabadura
वाल्टर अꯩगी पुंसीदा थेंनखिबा मी म्यामगी मरक्ता ख्वाइदगी सिंगबा मीसे वाल्टर नंगनी अदुबु नंगना नंगी नमांगदा तारिबा थौदोकसिंग असे फजना मयेक सेंगना उबा ngamdre जेक अमदी महाकी गेंग कांगबु असिना आइबु हालगे हाइदुना आई हेक उबा मक्तदा मखोइदी फिरेप लौख्रबनी मरम अदुना आइना फना हाइजरबसु वाल्टर नंगना फना पैसा पीदुना थेमलबसु मखोइगी वारेप अदुदी होंगलरोय गुंडा सिंग असिसु खंगलिबनी मदुदी आइगी इमांगदा आइगी पार्टनर अमबु हाटपा तारबदी आइना मखोइबु कैदोनुंगदा लेमना थारोय हाइबसे मरम अदुना मखोइदा दशा तादनबा मखोइदा रिक्स अमता लैतनबगीदमक्ता थौदोक असिबु उहौबा खंगहौबा मी पुनमक हालगे हाइदुना मखोइनदी हानादगी हौना वारेप लौख्रबनी अदुबु वाल्टर नंगनदी मखोइना लौरिबा वारेप अदो हौजिक फावबा उदरी मसिगी मतुंगदा हेंगना जेक ताहरई जेक नंगना तौगे खलिबा थबा अदो तौरो जेकसु मता मांगहंदे खुदक असिदा हेंग पुनोंमैना कापतुना हाटखी वाल्टरना हेंगी थवाई कननबा फनकन होनजरबसु महाकी ममांगमक्तदा हेंगपु मिनुंगसि लेतना हातोकपिख्रे मतवसे उबदा वाल्टर लैमाइदा तुदुना ओ खोंगबा मखै कपलमी मथंगी सिंदा जेक अमदी महाका लाकमिनबा मियोइसिंग अदुना वाल्टरना पैसा फुमलिबा मफम अदु थीबा हौख्रे तंजा असिदा जेसी थीबा चकिबा मियोइ अनि दुसु हलकले अदुगा हाइरई जेसी थीबा फंगद्रे मखोइ लाकमिनरिबा मयाम मरक्तगी अमना बेरचान लाथोक्तुना लेबाक तौबा हौरई अदुगा वाल्टरना सीबा चंगबा खंगदबा मखै तांजकिबा यामना वाना लोचकिबा पैसासिंग अदो लौथोक्लमी मथंगी सिंदा वाल्टरना वाना फुमकिबा पैसा यावा बेरेल तरेट मक लोइना लौथोक्तुना जेक न मखोई कारसिंगदा लोइन हापचनख्रे अदुगा वाल्टर की पैसा फुमदुना थमलंबा अहोबा मखुलसिंग अदुदा हेंग अमदी गोमेस की असीब हक्सांगसिंग अदो थादरमी असीब हक्सांगसिंग अदो मफम अदुदा फुमजनखी जेक अमदी महाका लाकमिनरिबा मियोइसिंग अदुना मखोइना तौगदबा थबक लोयरबा मतुंगदा चननबा सेम सादुना लेरमी तंजा सिदा जेक न हाइरई अखोइना पुगदोरिबा पैसा बेरेल तरेट अदुगी मनुंगदगी पैसा बेरेल अमदी वाल्टर की दमक्ता खातुना थंबियु बेरेल अमदी वाल्टर की कारदा हापियु मसिगी मतुंगदा वाल्टर की तुंगदा हैंडकप तौरिबा हैंडकप अदु तोना लौथोकपिरमी मसिगी मतुंगदा जेक लाक्तुना वाल्टर दा हाइरई वाल्टर नंगसे आइगी इचानुपा तोना ख्वाइदगी इकाई खुमनबा मिसकनी अखोइदगिदी तोना नंगबु हेना नुंसिजखिबनी मरम अदुना तोट की येंगलगा नंगी दमक्ता पैसा बेरेल अमा थमलमलबनी मरम अदुना ने वाल्टर नंगसु थोखिबा थौदोकसिंग अदो लोइना काउथोकलो अदुगा नंगी कार असि थौदुना तुमिन्ना नयिम योंगनबा चटखरो पैसा बेरेल अमा पुदुना चटखरो जेक न मुक्सु मखा तारई वाल्टर आइना हाइरिबा वासिंग असे नंगना याबा ओइरबदी इबानी हैंडशेक तोक्सी अदुगा वारी से मफम असिदा लोइसनसी अदुगा आइना हाइरिबसे यादबा ओइबा तारबदी नंगोंदा करी थोकनी हाइबदुदी नंगना साना खंजरबनी वाल्टर सु जेक हैंडशेक तोरमी अदुगा वाल्टरना हाइरई जेक नंगना इंगोंदा लमन अमा तोली लमन अदु नंगना सिंगे हाइबा तारबदी जेसीबु खुदक असिदा हातलो जेक न हाइरई चुमी जेसीबु हेक फंगबा मफमदा अखोइना हाटकनी वाल्टरना मागी गाड़ी मखादा मुन्ना येंगलदुना हाइरई जेसीदी एगी गाड़ी मखादा लोतुना लेरे मसिगी मतुंगदा मियोइ खरा चंगसिनदुना वाल्टर की गाड़ी मखादा लोतुना लेरिबा जेसीबु चिंगथोरखी मसिगी मतुंगदा जेकना जेसीगी मकोक्ता नोमै नमलमी अदुगा हाइरई वाल्टर थबक तौबा यारबरा वाल्टरना सु होय हाइदुना इंगित तौरमी तंजा असिदा तोना हाइरई कका जेक अमतंगाइखो जेसी हाइरिबा नुपादो मफम असिदा पुलिस सिंगा लाकमिनबनी मरम अदुना जेसी हाट्रिङेदा महाकना पुलिसता करी वा हाइखिबगे हाइबदु मंगोंदा वाहंग पाहंग तौदुना हांगदोकपना हेना फतबरा अदुगिसु मथक्ता कका जेसी इबानी हाना नुंगाइनदबा अमलै महाकना इंगोंदा फुखिबा अमलै मरम अदुना जेसीबु आइना युमदा पुदुना वाहंग पाहंग तौगे मदुदा खुमु याद्रगना इखुत पेनबा अमता फुगे मसिगी मतुंगदा अमु तोना वाल्टर हाइरई वाल्टर अखोइना हंगदबा वाहंगसिंग अदो लोइरबा मतुंगदा जेसी से मिहा थीना हालगे नंगसु यारबा नत्रा वाल्टरना जेसीदा ममित खाना येंगदुना यारे पुख्रो हाइदुना हाइरखी मसिगी मतुंगदा मसामु फरबा नुपा अमना जेसीबु सोरो सोरो चिंगदुना पुखी तंजा सिदा वाल्टरना ngaikho हाइरखी वाल्टरना जेसीगी मनाक्ता चंगसिलगलगा हाइरई जेसी मतम अमदा नंगना ख्वाइदगी नुंसिजखिबा नंगी थवाइमगनी खंजखिबा नंगी गर्लफ्रेंड जेन हाइरिबा नुपी अदो महा कमदौना सीखी हाइबदो मदुगी अचुम्बा वारीदो नंगसु ngasiदी तारो जेन सिबा नुमित अदुदा आइसु नखोइगी युम अदुदा लाखी आइना लाकपा मतमदा नंगी गर्लफ्रेंड जेन हाइरिबि नुपी अदो महाक्सु ड्रग ओवरडोस चटपदगी सोर होनबा ngamdaduna yamna wana khangduna lerami जेन ड्रग ओवरडोस चटपदगी महाकना ओथोरकलिबा पोचै सिंग अदुना महाकी खनाउदा लोइना फुंजिनदुना लेरमी मरम अदुना महाक सोर होनबा ngamkhide जेन लोंग न हिप्पा मतम अदुदा आइना करिगुंबा महाकपु चेफलंबा तारबदी महाक सुंसोय सोयदना हिंगनी अदुबु आइना जेन गी मतेंग पांखिदे जेन यामना वाना सोर होनबा ngamdana फिरिंग फिरिंग काउदुना सिखिबदो आइना येंगदुना लेखी नंगना जेन नुंसी हाइबा आई खंगी जेन नसु नंगबु नुंसी हाइबा आई खंगी मधु खंगना खंगना आइना जेन गी मतेंग पांखिदे जेन न वाना सिबदो आइना येंगदुना लेखिबनी मसी हारमगा वाल्टर चटखी वारी एसी ताबदा जेसीदी यामना थमोय काइखी अमुक हना हिंगबा पामखिद्रे मथंगी सिंदा वाल्टर जेक नमागी दमक्ता थमलंबा पैसा बेरेल अदु पुदुना महाकी कार अदु थौदुना मयमदा हलखी अदुबु महाकी कार अदु
ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯊꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯛ ꯑꯣꯏꯔꯝꯃꯦ ꯀꯥꯔ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯄꯩꯁꯥ ꯕꯦꯔꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯏꯟꯗꯨꯅ ꯄꯨꯔꯛꯈꯤ ꯋꯥꯜꯇꯔꯅ ꯑꯁꯨꯝ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯩꯁꯥ ꯕꯦꯔꯦꯜ ꯑꯗꯨ ꯏꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗꯣꯡ ꯄꯣꯞ ꯑꯣꯏꯅ ꯇꯥꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯋꯥꯜꯇꯔꯅ ꯑꯁꯨꯝ ꯍꯪꯂꯛꯏ ꯅꯍꯥꯛꯀꯤꯔ ꯀꯥꯔ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔ ꯑꯗꯨ ꯌꯣꯟꯅꯅꯕ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯁꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯀꯥꯔ ꯑꯗꯨ ꯌꯣꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯍꯥꯛꯅ ꯏꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯔꯦꯜ ꯑꯗꯨ ꯀꯥꯔ ꯑꯗꯨꯗ ꯊꯥꯡꯀꯠꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯈꯤ ꯑꯁꯣꯝꯗꯅ ꯁ꯭ꯀꯥꯏꯂꯔꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯗꯒꯤ ꯄꯥꯎ ꯑꯝꯇ ꯇꯥꯗꯕ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯅ ꯄꯥꯈꯠꯂꯗꯨꯅ ꯋꯥꯜꯇꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯒꯤ ꯐꯣꯟꯗꯤ ꯑꯣꯐ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯋꯥꯜꯇꯔ ꯑꯩꯉꯣꯟꯗ ꯐꯣꯟ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯔꯤꯁꯨ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯦꯔꯤꯗꯤ ꯉꯁꯥꯏ ꯍꯦꯡꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯋꯥꯜꯇꯔꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯈꯪꯂꯕꯅꯤꯅ ꯃꯈꯧ ꯄꯣꯡꯅ ꯌꯥꯝꯅ ꯂꯦꯟꯅꯔꯒꯦ ꯃꯇꯥꯒꯨꯝ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯁꯦꯟꯅꯍꯧꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯕꯅꯤ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯝꯃꯒ ꯃꯦꯔꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯑꯣꯐꯤꯁꯇ ꯆꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯅꯕ ꯋꯥ ꯑꯝꯇ ꯂꯩꯇꯦ ꯃꯦꯔꯤꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯇꯨꯃꯤꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯍꯦꯡꯀ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯦꯡꯅ ꯍꯥꯏꯔꯛꯄꯗ ꯅꯪꯒꯤ ꯅꯨꯄꯥ ꯋꯥꯜꯇꯔꯗꯣ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯁꯤꯟꯅꯔꯤꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯁꯥꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯔꯕꯅꯤ ꯋꯥꯜꯇꯔꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯁꯀ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯋꯥꯜꯇꯔꯕꯨ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯗꯣ ꯉꯁꯤꯗꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕꯅꯤ ꯁ꯭ꯀꯥꯏꯂꯔ ꯅꯪꯁꯨ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯈꯪꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯦꯡꯅ ꯋꯥꯜꯇꯔ ꯐꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯝꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯣ ꯖꯦꯁꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯦꯡꯇꯤ ꯋꯥꯜꯇꯔꯕꯨ ꯄꯨꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯂꯝꯃꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨꯅꯤ ꯁ꯭ꯀꯥꯏꯂꯔ ꯑꯩꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯍꯔꯥꯎꯊꯣꯛꯄ ꯉꯝꯗꯦ ꯃꯔꯝꯗꯤ ꯋꯥꯜꯇꯔ ꯐꯥꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯜꯂꯨꯕꯗ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯜꯇꯔ ꯐꯥꯈ꯭ꯔꯕꯅꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯍꯥꯛꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯋꯥꯜꯇꯔꯗ ꯀꯌꯥꯝ ꯁꯥꯎꯈꯤꯕ ꯅꯪꯅ ꯋꯥꯜꯇꯔꯗ ꯁꯥꯎꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯗꯕꯅꯤ ꯅꯪꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯕ ꯃꯇꯝꯗ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯪꯂꯛꯂꯦ ꯅꯪꯁꯨ ꯅꯁꯥꯅ ꯌꯥꯅꯤꯡꯅ ꯋꯥꯜꯇꯔꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯑꯁꯤꯕु ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯁ꯭ꯀꯥꯏꯂꯔ ꯃꯄꯥꯟ ꯊꯣꯡꯗ ꯑꯩ ꯑꯃꯗꯤ ꯍꯦꯡꯅ ꯅꯈꯣꯏꯗ ꯁꯥꯎꯖꯔꯕꯁꯨ ꯍꯦꯡꯅꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯟꯅꯤꯡꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯋꯥꯜꯇꯔ ꯃꯇꯣꯝꯇ ꯖꯦꯜꯗ ꯂꯩꯖꯈꯤꯁꯅꯨ ꯅꯪ ꯑꯃꯗꯤ ꯅꯆꯥꯁꯤꯡꯗ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯦꯡꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯅꯪꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯑꯃꯗꯤ ꯋꯥꯜꯇꯔ ꯅꯈꯣꯏ ꯑꯅꯤꯅ ꯁꯦꯝꯈꯤꯕ ꯑꯣꯏꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯋꯥꯜꯇꯔꯒꯤ ꯀꯟꯐꯦꯁꯟ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯗꯤ ꯅꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯁ꯭ꯀꯥꯏꯂꯔꯁꯨ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯍꯣꯏ ꯄꯤꯔꯒꯦ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯃꯉꯣꯟꯗꯗꯤ ꯍꯥꯏꯒꯨꯝꯁꯤ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯜꯇꯔ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯍꯥꯏꯔꯒꯅꯤ ꯄꯨꯂꯤꯁꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯕꯔꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯅꯪ ꯑꯃꯗꯤ ꯋꯥꯜꯇꯔꯗ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯟꯊꯔꯕ꯭ꯔꯥ ꯅꯈꯣꯏꯗ ꯁꯥꯎꯕꯇ ꯅꯠꯇꯅ ꯑꯩ ꯑꯃꯗꯤ ꯍꯦꯡꯗꯁꯨ ꯁꯥꯎꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗ ꯂꯣꯏꯅ ꯍꯥꯏꯔꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯔꯨꯡꯒꯨꯝꯕ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯖꯣꯂꯤꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯖꯦꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯔꯗꯨꯅ ꯌꯥꯝꯅ ꯁꯣꯛꯂꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯇꯣꯠ ꯆꯪꯁꯤꯜꯂꯛꯏ ꯇꯣꯠ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯖꯦꯁꯤ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯠ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯣꯠ ꯅꯩꯕ ꯇꯧꯔꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯠꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯔꯕ ꯖꯦꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤ
ꯖꯦꯁꯤꯗꯤ ꯃꯈꯨꯠ ꯃꯈꯣꯡ ꯌꯣꯠꯂꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯌꯣꯠꯂꯤ ꯑꯗꯨꯗ ꯃꯦꯠ ꯁꯨꯡꯐꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯕꯤ ꯑꯃꯗ ꯄꯨꯜꯂꯤꯕ ꯁꯥꯡꯂꯕ ꯊꯧꯔꯤ ꯑꯃꯅ ꯑꯃꯨꯛ ꯖꯦꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯜꯂꯝꯃꯤ ꯖꯦꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯖꯦꯁꯤꯕꯨ ꯇꯣꯠꯅ ꯍꯨꯏꯒꯨꯝꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨ ꯂꯧꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯖꯦꯁꯤꯅ ꯎꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯇꯣꯠꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯖꯦꯁꯤꯁꯨ ꯈꯪꯂꯦ ꯖꯦꯁꯤ ꯇꯣꯠꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯍꯦꯛ ꯏꯟꯗꯕ ꯃꯇꯝꯗ ꯇꯣꯠꯅ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯖꯦꯁꯤꯗ ꯀꯤꯍꯜꯂꯤꯕꯅꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯠꯁꯨ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯁꯤ ꯑꯁꯣꯝꯗꯅ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯃꯦꯔꯤꯅ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯊꯥꯖꯔꯝꯗꯦ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯀꯣꯛ ꯂꯣꯏꯅ ꯆꯥꯛꯂꯩ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯆꯥꯎꯕ ꯋꯥ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯈꯣꯏꯅ ꯀꯩꯁꯨ ꯇꯧꯗꯕ ꯏꯆꯝ ꯆꯝꯖꯕ ꯃꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯕꯕꯥꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯏꯃꯥ ꯅꯪꯅꯁꯨ ꯕꯕꯥꯒꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯎꯁꯜꯂꯨꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯁ꯭ꯀꯥꯏꯂꯔꯅ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯍꯪ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯁꯥ ꯏꯇꯣꯝꯇ ꯍꯪꯖꯔꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯂꯔꯣꯏ ꯅꯪꯅ ꯉꯥꯡꯕ ꯀꯔꯝꯕ ꯑꯣꯏꯗꯕ ꯋꯥꯅꯣ ꯑꯩꯅ ꯊꯥꯖꯒꯗꯧꯔꯤꯕꯁꯦ ꯃꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯍꯟꯗꯛ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯦꯡꯕ ꯋꯥꯅꯤ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯝꯇ ꯊꯥꯖꯧꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯕꯕꯥꯗ ꯀꯣꯜ ꯇꯧꯔꯒ ꯑꯆꯨꯝꯕ ꯋꯥꯗꯣ ꯍꯪꯒꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯀꯀꯥ ꯍꯦꯡꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦ ꯃꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯀꯥ ꯍꯦꯡꯗꯣ ꯊꯕꯛ ꯆꯤꯟꯒꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯅꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯧ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔꯗꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯄꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯝꯗꯁꯨ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯕꯕꯥꯒꯤ ꯃꯔꯝꯗ ꯕꯕꯥꯁꯦ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯕꯕꯥꯒ ꯆꯞ ꯃꯥꯟꯅꯅ ꯐꯠꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯜꯇꯔꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔ ꯑꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯑꯁꯤꯅ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯁꯨ ꯏꯃꯨꯡꯗꯒꯤ ꯁꯨꯠꯀꯦꯁ ꯑꯃꯗ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯇꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯑꯗꯨꯒ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯕ ꯍꯧꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗꯕꯅꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯄꯥ ꯎꯕꯗ ꯍꯪꯂꯛꯏ ꯕꯕꯥ ꯃꯦꯔꯤꯅ ꯍꯥꯏꯕꯗꯗꯤ ꯅꯪ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏ ꯅꯪ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯅꯤ ꯍꯥꯏ ꯋꯥꯜꯇꯔ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯝꯇ ꯈꯨꯝꯗꯦ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯨꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯔꯨꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯒꯤ ꯏꯃꯨꯡꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯋꯥꯜꯇꯔꯗ ꯀꯀꯥ ꯍꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯃꯦꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯜꯇꯔꯁꯦ ꯍꯦꯡꯅ ꯄꯨꯂꯤꯁꯅ ꯐꯥꯏ ꯍꯥꯏꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠꯆꯩ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯄꯦꯛ ꯇꯧꯔꯛꯑꯣ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯋꯥꯜꯇꯔꯗ ꯍꯪꯂꯛꯏ ꯋꯥꯜꯇꯔ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕꯅꯣ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯅꯪꯕꯨ ꯍꯦꯡꯅ ꯐꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯑꯗꯨꯒ ꯍꯦꯡꯅꯗꯤ ꯅꯪꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯗꯣꯔꯛꯂꯣꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯍꯦꯡꯇꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯋꯥꯜꯇꯔꯅ ꯃꯈꯣꯜ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯍꯦꯡ ꯀꯌꯥ ꯁꯤꯟꯅꯔꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯈꯔ ꯊꯨꯅ ꯄꯣꯠꯆꯩ ꯌꯣꯝꯕ ꯍꯧꯔꯨꯔꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯒꯤ ꯋꯥ ꯑꯁꯤꯗ ꯆꯤꯡꯅꯔꯗꯨꯅ ꯍꯪꯂꯛꯏ ꯋꯥꯜꯇꯔ ꯍꯦꯡ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯑꯝꯇ ꯊꯥꯖꯧꯅꯦ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯕ ꯍꯧꯔꯨꯔꯣ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯔꯨꯔꯣ ꯍꯥꯏꯔꯕꯁꯨ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯝꯗꯦ ꯁ꯭ꯀꯥꯏꯂꯔꯁꯨ ꯋꯥꯜꯇꯔꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯍꯦꯡ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯋꯥꯜꯇꯔꯁꯨ ꯁ꯭ꯀꯥꯏꯂꯔ ꯍꯟꯕ ꯂꯩꯔꯔꯣꯏ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯥꯔ ꯑꯃꯟꯕ ꯑꯗꯨꯗ ꯂꯨꯄꯥ ꯀꯔꯣꯔ 100 ꯌꯥꯎꯔꯤꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯨꯕ ꯌꯥꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯀ꯭ꯔꯥꯏꯝꯒ ꯃꯔꯤ ꯂꯩꯅꯕ ꯄꯨꯟꯁꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯨꯕ ꯌꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ
ꯁ꯭ꯀꯥꯏꯂꯔꯁꯨ ꯈꯪꯂꯦ ꯋꯥꯜꯇꯔꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯁ꯭ꯀꯥꯏꯂꯔ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯦꯡꯄꯨ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯑꯩꯅ ꯍꯦꯡ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯅꯗꯤ ꯍꯦꯡꯄꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯍꯦꯡ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯋꯥꯜꯇꯔꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯗ ꯌꯦꯠꯀꯗꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯗꯤ ꯐꯤꯔꯣꯟ ꯄꯨꯊꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯜꯇꯔꯗ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯒꯅꯨ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯁ꯭ꯀꯥꯏꯂꯔ ꯊꯥꯡ ꯑꯗꯨ ꯊꯝꯃꯣ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯜꯇꯔ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯈꯨꯠꯇ ꯌꯥꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯊꯥꯡ ꯑꯗꯨ ꯃꯨꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯍꯣꯂꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯈꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯟꯈꯤ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯁꯣꯅꯣ ꯆꯨꯕ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯐꯖꯅ ꯑꯝꯇ ꯈꯟꯊꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯋꯥꯜꯇꯔꯁꯨ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯦ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯧꯔꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯕꯕꯥꯅ ꯊꯥꯡ ꯆꯠꯇꯨꯅ ꯏꯃꯥ ꯏꯕꯥꯅꯤ ꯍꯥꯠꯀꯗꯧꯔꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ ꯃꯤ ꯑꯃ ꯍꯥꯠꯂꯝꯂꯒ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯜꯇꯔ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯊꯥꯗꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯕꯨꯁꯨ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤ ꯁ꯭ꯀꯥꯏꯂꯔꯅꯁꯨ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯕꯨ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯋꯥꯜꯇꯔꯁꯨ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯕꯨ ꯀꯥꯔ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯁ꯭ꯀꯥꯏꯂꯔꯅ ꯈꯥꯝꯖꯕ ꯀꯩꯁꯨ ꯇꯥꯔꯝꯗꯦ ꯁ꯭ꯀꯥꯏꯂꯔ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯋꯥꯜꯇꯔꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯋꯥꯜꯇꯔꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯒꯤ ꯗꯥꯏꯄꯔ ꯁꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯗꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯋꯥꯜꯇꯔ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔꯒꯤ ꯏꯃꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯂꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯃꯨꯡꯗ ꯂꯥꯛꯇꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯑꯣꯠꯅꯕ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯃꯛ ꯋꯥꯜꯇꯔ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯃꯦꯔꯤꯁꯨ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯦꯔꯤꯅ ꯍꯥꯏ ꯍꯦꯡꯒ ꯏꯂꯣꯏꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯍꯦꯡꯅ ꯋꯥꯜꯇꯔꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯋꯥꯜꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯋꯥꯜꯇꯔꯅ ꯇꯧꯔꯛꯄ ꯐꯣꯟꯅꯤ ꯈꯪꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯐꯝ ꯑꯗꯨ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯋꯥꯜꯇꯔꯗ ꯍꯪꯂꯛꯏ ꯍꯣꯂꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯋꯥꯜꯇꯔ ꯅꯪ ꯀꯥꯏꯗ ꯂꯩꯕꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁ ꯀꯩꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔꯅ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯋꯥꯜꯇꯔ ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯑꯁꯣꯝꯗꯒꯤ ꯋꯥꯜꯇꯔꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯏꯟꯗ꯭ꯔꯤꯕꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯐꯥꯎ ꯏꯟꯕ ꯉꯝꯗꯕ ꯅꯨꯄꯤ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯇꯧꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯏꯟꯗꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯛꯀꯦ ꯈꯟꯕꯗꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯆꯩꯔꯛꯂꯤꯕ ꯈꯣꯟꯗꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩꯅ ꯅꯉꯣꯟꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯐꯅꯌꯥꯝ ꯌꯥꯝꯅ ꯀꯤꯍꯟꯗꯨꯅ ꯆꯩꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗ꯭ꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯇꯥꯔꯕꯗꯤ ꯅꯉꯣꯟꯗꯁꯨ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯇꯥꯒꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯪ ꯗꯁꯥ ꯑꯃ ꯇꯥꯔꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯄꯨꯕ ꯇꯥꯕꯅꯤ
ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ ꯏꯆꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝ ꯊꯨꯅ ꯁꯤꯟꯅꯕꯤꯌꯨ, ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯎ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ ꯅꯪꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯌꯨꯝꯗ ꯄꯨꯔꯛꯂꯕ ꯐꯥꯎꯕꯗ ꯅꯪꯅ ꯍꯔꯥꯎꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ, ꯃꯗꯨꯗꯐꯥꯎ ꯅꯪ ꯄꯦꯟꯊꯣꯛꯇꯦ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯈꯤ꯫ ꯋꯥꯜꯇꯔ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯗꯤ ꯄꯥꯝꯗꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯐꯠꯇꯕꯅꯤ, ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯡꯈꯤ꯫ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯕꯁꯨ ꯅꯪꯅ ꯁꯥꯎꯏ, ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯆꯠꯂꯕꯁꯨ ꯅꯪꯅ ꯁꯥꯎꯏ, ꯇꯣꯛꯑꯣ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯊꯤꯡꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤ, ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤ, ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯗ꯭ꯔꯒ ꯌꯣꯟꯗꯨꯅ ꯇꯥꯜꯂꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯅꯪꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ꯫ ꯃꯤ ꯃꯥꯡꯍꯜꯂꯒ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯄꯥꯝꯖꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕꯁꯦ, ꯃꯁꯤꯗ ꯅꯪꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯁꯦ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯤꯅꯤ, ꯗ꯭ꯔꯒ ꯁꯨꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯏꯆꯥꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ? ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯅꯪꯁꯨ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯗꯟꯗꯤ ꯄꯤꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯆꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ, ꯃꯔꯝꯗꯤ ꯉꯁꯤ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗ ꯋꯥꯜꯇꯔꯅ ꯑꯃꯨꯛꯐꯥꯎ ꯃꯃꯥꯡꯗ ꯍꯥꯏꯈꯤꯗ꯭ꯔꯤꯕ ꯋꯥ ꯉꯥꯛꯇꯅꯤ꯫ ꯋꯥꯜꯇꯔꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ ꯁ꯭ꯀꯥꯏꯂꯔꯗ ꯃꯥꯅ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯃꯥꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯀꯥꯏꯂꯔꯅ ꯉꯥꯛꯇꯪ ꯋꯥꯈꯜ ꯈꯟꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔꯗꯤ ꯃꯆꯤꯟꯗ ꯊꯤꯅ ꯆꯩꯖꯔꯕꯁꯨ ꯋꯥꯜꯇꯔꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ, ꯃꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯋꯥꯜꯇꯔꯅ ꯑꯁꯨꯛ ꯊꯤꯅ ꯆꯩꯔꯤꯕꯅꯣ? ꯋꯥꯜꯇꯔ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯋꯥ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ, ꯑꯩꯈꯣꯏꯒꯤ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤꯡ, ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯁꯨꯡꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯇꯧꯕ ꯍꯩꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯗꯤ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩ ꯏꯇꯣꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯅꯤ, ꯅꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯁ꯭ꯀꯥꯏꯂꯔ ꯅꯪ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯔ ꯌꯦꯡꯗꯨꯅ ꯉꯥꯡꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯍꯦꯡꯒꯤ ꯗꯁꯥꯗꯣ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ ꯍꯦꯡ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯍꯦꯡꯒꯤ ꯍꯛꯆꯥꯡꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯍꯦꯡꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯩꯅ ꯗꯟꯗꯤ ꯄꯤꯈ꯭ꯔꯕꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯦꯔꯤꯗꯤ ꯈꯥꯝꯕ ꯉꯝꯗꯅ ꯀꯞꯈꯤ꯫ ꯋꯥꯜꯇꯔꯅ ꯑꯁꯣꯝꯗꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗꯕꯨ ꯌꯦꯜꯂꯛꯂꯕꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁ꯭ꯀꯥꯏꯂꯔ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ ꯏꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯂꯣ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯐꯣꯟ ꯊꯝꯈꯤ꯫ ꯋꯥꯜꯇꯔ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯣꯟ ꯑꯗꯨ ꯊꯨꯗꯦꯛꯏ꯫ ꯋꯥꯜꯇꯔꯅ ꯃꯆꯥꯅꯨꯄꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯒꯤ ꯃꯃꯥꯡꯗ ꯁ꯭ꯀꯥꯏꯂꯔꯒ ꯈꯟꯅꯔꯤꯕ, ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯎꯕꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯐꯣꯟ ꯇꯧꯔꯤꯕ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯥꯏꯂꯔꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯋꯥꯜꯇꯔ ꯃꯍꯥꯛꯁꯨ ꯈꯪꯖꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯆꯦꯟꯗꯨꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯀꯩꯁꯨ ꯋꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯖꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯀꯦꯁ ꯆꯦꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯜꯇꯔꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯅꯤ꯫ ꯋꯥꯜꯇꯔꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯁ꯭ꯀꯥꯏꯂꯔꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯤ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯆꯩꯒ ꯌꯥꯎꯅ ꯆꯩꯔꯤꯕꯅꯤ ꯁ꯭ꯀꯥꯏꯂꯔꯗ꯫ ꯋꯥꯜꯇꯔꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯁ꯭ꯀꯥꯏꯂꯔꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔꯗ ꯙꯝꯀꯥ ꯇꯧꯕ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯗꯨꯅꯁꯨ ꯇꯥꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯟꯒꯗꯧꯔꯤꯕꯁꯦ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯕꯗꯒꯤ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁ ꯇꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯜꯇꯔꯅ ꯃꯍꯥꯛꯅ ꯆꯂꯥꯏꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯌꯥꯎꯗꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁ꯭ꯀꯥꯏꯂꯔꯗ ꯆꯩꯕ ꯁꯥꯁꯤꯟꯅꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯖ ꯍꯜꯂꯛꯇꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯋꯥꯅꯔꯒꯅꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯈꯟꯅꯕꯗ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯡ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯒꯗꯕ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅꯁꯨ ꯍꯦꯡ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯔꯛꯈꯤꯕꯗꯣ꯫ ꯋꯥꯜꯇꯔꯅ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯈꯟꯅ ꯁꯤꯟꯅꯔꯤꯕ, ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯤꯅ ꯆꯩꯔꯤꯕꯁꯦ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ
ꯁꯃꯥꯖꯀꯤ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯋꯥꯜꯇꯔꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯑꯁꯤ ꯋꯥꯜꯇꯔꯅ ꯂꯧꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯕꯨ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯐꯥꯌꯔ ꯐꯥꯏꯇꯔ ꯈꯔꯅ ꯊꯦꯡꯅꯗꯨꯅ ꯍꯣꯂꯤꯕꯨ ꯐꯖꯅ ꯂꯧꯁꯤꯟꯕꯤꯈꯤ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯃꯥꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯔꯣꯏ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯍꯔ ꯑꯃꯗ ꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯜꯇꯔ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯝꯃꯨ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ